Mijing tabiro mayam pumna magpu ahanba magtada DN Entertainment ki maikedi ki taramna oksari. Ngasisu muk mayam ki damak puduna laksariba movie asigi maming Girl in the Basement. Nungsiraba isan naman na film asibo explain tawbiyo haina hairakpadagi ay na film asibo explain tawzabani. Film si 2021 na puthokiba psychological thriller crime movie amani. Film si na IMDb da 10 gi manungda 6.3 gi ratings fangki. Rotten Tomatoes da 59% gi audience score tawbu ngamki amadi Google users singna 86% gi like piraba movie amani. Film asigi director Elizabeth Rome aduga film asigi writer na Barbara Marcel na oiri. Sahi taraga nipal mapung pharak labi nupi masa amabu mahaki hek apok pumapana sahi kunsubna underground basement amada otpi naibiduna thamkibagi wari phongdok liba film amani Girl in the Basement. Film asida maruiba saktam langliba miyoi kharagi maming pallavada Don gi saktam da Jude Nelson, Sarah gi saktam da Stephanie Scott, Aiden gi saktam da Zoe Fisher, Emmy gi saktam da Emily Topper amadi Chris gi saktam da na Zac Etheridge na oiri. Pareduri mayam wari siliba huzarak lagi aina wari liba matamda soi kilan ki biyaw basu ngakbiyo ay bawa pam thamsari. Film asigi ihan hanbasin asimaktada yamna kanna sor phungatuna narabi nupi masa amabu karama ki manungda haptuna hospital tamna purakli. Nupi masa asigi mamana masa nupi bu konsenjaduna sor adu saning tan holo haina hairingai angang si khanghauduna gyan mangkhre. Maduragi mahaksu tawpham khangdana gari thaudiba ahal oiraba nupa aduda gari adu khara kanna thau haiduna takshillaki. Maduragi nupa adusu magi angambi thaduna gari adu yangnu hospital amagi mamangda thaujillaki. Ahal oiraba nupa aduna angang adu gari dagi lauthaduna hospital manungda pusillaki. Aduga mana angang adugi mama aduda mahak mafam aduda wa amata nganglakpa yaroi hainasu warning ama pirami. Asumna doctor amadi nurse mayam ama thoglaktuna angang adubu hospital gi emergency room da pusankhre. Masigi makha tarakpa sin asida muk ulagliba asina thodog asi thokdringai sahi kungi mamangni. Numidangi matam asida don imung manunggi miyoi singa loinana punna samin thakminari. Mathelu koi singa du yamna hawkre haina don namagi nupida thagat wahi chinga loinana hairaki. Masana tabani mahaki apamba insangni thonglibadu haina Irene na mukhummi. Masigi matung Irene na masanupi Emmy da muk onsinduna mahakti karinumita satke khalli haina hanglaki. Emmy na amuk mahak hayeng satlagi haina khummi. Maduragi mamana amuk spring break su leiribanina hapta amadi leithakho haina hairaki. College ki project mayam ama tawgado watli aduna hayeng adum satlagi haina mukhumakki. Asumna mama masa aniwari saringai nakanda phamlibi sara tapna hogalaki. Maduri dona asawba magaloinana karigi hagut libno famu haina laurki. Matamasida serana mahak party satpa thiengkragani haina khumlaki. Kari karma party no haina muk dona hangjillaki. Mahakna mamada party adu satke haina hapta amagi mamangda haikrabani aduga mana satlu haina su hairakrabani haina hairaki. Maduri dona asawba mityeng magaloinana waphamasi mangonda hana tanaramdriba karigino haina hanglaki. Irene khumpham khangde wa lat-lattuna nganglaki. Madugi manas herada mahak mapana haibadu ngasidi taro ngasidi magi party du satluranu haina hairaki. Seragi nungaitaba matawaduda Emmy na mapada maga punna satminrabusi yai haina hairaki. Adu dona mahak wapam asida yawrakanu haibadagi mahaksu tumina adumak leikhre. Dona asawba magaloinana mahak party du satpa yaroi hojik khudak adumaktada magi kada sangkhro haina hairaki. Sera mathwai nungaita magi kada sangkhre. Ngahak leiraba matung sera ahing aduda magi kadagi tumina thoklaki. Lambida magi boyfriend Krishna mahpungai duna leirami. Madrugi makhoyani harau-harauna Chris ki bike du tongna party du yawba satkre. Asomdana muk sera na satkhiba ngahak leiraba matung Irene sera gi kada sangshilaki aduga thong adu thinduna mahak yamna nungaitre haiba ma su khangi aduba thong adu amukta hangdu wari shashi haina hairaki. Matamasida don suma phamadu sangshilaki. Aduga thong adu amuk hana thinduna kon kalabna thong adu hangdu haina hairaki. Thong adu hangduraktabadagi dona kadugi sodu puthoraktuna thong adu hangduraki. Aduga kadu da seradi leiramdre. Kadugi thongnaw adu su hangdoktuna leiramle. Madurigi makhoina mahak thongnaw adu fawdoktuna party set crab si khangle. Masigi angang si tungdu problem yamna thokadore haina hairamlaga mahak su kadu dagi thokre. Asomdana Chris amadi sera isai nongai taduna dance tawduna mayamga putna party adu saruk yari. Somda sudona magi kagi thongnawdagi masanupi halakpra haiduna mikup khudungi mapana yengba lepte. Krishna gitar ama paiduna seraga loinana khara asikpa mafam amda thoklaki.
Krishna Serada Mahakidamag Mani Ishay ama Eva Loire, say do Saki Haidun Hierarchy. Madrigi Mana guitar to Kongduna, Pazaravi Ishay making do Sakaraki. Serana Ishay making at the book, Krista Nusina Yang Katari. Asumna, Makoyani Yamna Nuina Leminaduna, a Hingaduma Hokre. Matangi Ayukni, Don, Mangonda Tabasokri, and the Pumduna Uiraga lady. Lambi the Garigi Makolam Tav the Gimamit Singlaki. Krishna bike Amada, Seravo Tilakpadum Haksu Ure, Madrigi Serana Crisp Amuktan Kistoram Laga, Mayum the Sanchilaki. Magi Kagi Tongna Lady Mapamadumda, Tumin Laki, Adu Dona Kosi Kotuna. Mayamna Satnaba Lambi is the Satribakari, you know, Hina Lauraki. Sera Upai Latraduna, Mangona Mukaraki, Matamasida Dona, Magna Satkan Haraga Satribadu Karigino, Rugazik Mahapu Tilakli Banupadu, Magi boyfriend Lahainang Laki. Madu Magi Matona Tihana Serana Mukumi. Maduri Dona Makatana, I Nanang bike Tobanu passing a coin of a yari, Hibig Ayaba Pikrabra. You must see the Nanga Kusira shit over Yabra Hain Hierarchy. Don Giwasi Tabda Sera, a Sauba Magaloinana, and a hex a hitaragani palmapung pabanumit adudagi, Nangaibu Amokana Uba Fangaru of Nihaina Haragi among the Sanki Getawi. Adu Dona Serabu Faduna, Tong the Nam Sindur Tamidua. Imagura Lagi Hirabadi, Mana Hiver rules Singadungak Nasatka of Nihaina Hierarchy. Mama Kumtarakpadagi Serana, Mapagi Makut Adukan Tuklamlaga, Magika the Kakre. Sera, Pamung the Hiptuna, Narangi party, Dugi Wakalda, Momonokli. Ngahak lerga masi emishu sangsilaki aduga ngarangi party du nungai bra haina hanglaki party du yam nungai aduga Krishna mahak pusu nungsi haina hairaki haina masi da tammi madurigi serana muk masi da mahak ngasi college salaga ni hairga salam driba karigino haina hanglaki emina muk nangi ariya pawa ama khanglaga satki haina tobuni haina khummi kaadu da mama so muk sangsilaki madurigi makoi punna amuk wari saba horaki Bakoy ahum na wari sanari bedu kaadu ki mapandagi dona sutarami. Serana mahak sahi taraga Nepal hek phabaga maphamadu soidana thadokduna satkragani aduga Prithvi pumba sinthungna koiba satkani. Ihan 100 Florida da satkani aduga maphamadu da thabak inkhang tawduna paisa talaga atopa mapham singda su satkani haina hairaki. Masida mamana amuk aina nangbu phajinduna thingduna thamba ngamloi. Nahakna saningba maphamda satko aduga numbut khudingi call tawrakpa sithi irakpadi kawgano haina hairaki. Makoy Hungi Sariba Wari to Tavra Don, as how Magaloina, Magi underground basement at the Sanchilactuna Fami, Regawakal Kan Bahorki, Magi underground basement as Sibu Makoina, main key of Hinasukawi. Nayak Pamdro Wakal Tauramatung Don, Magi Mitmang the Uriba, was say Tamnariba Reg Adukimanak the Sanchilaki, Aduga Reg Adabu in Toraki. Reg comes in Duna Ladam Libatong Domuk Hangdokuna, basement Adukimanung the Ladiba, Atopa underground basement Adu the Yang Lucky, Aduga Wakalama Kalami. Masigi makatarak pasin na sida muk ulebas na tahawungi matungdani. Don magi yungi laikol da horiba laysing adu masamaring singkak tatuna siyam sadun lady. Serasu telephone da Chris kawari watay shanadun lady. Irene seragi manakta sangsilaki aduga mag store da pot say kara lay masat luge magi mapadu kaday da sat kre haina hanglaki. Mapanda layrangani haina kumlaki. Irene namuk makatara duna dona se handak marakti magi main cave adu da yamna toina sangduna lay. Kari taurabano khangde mahakpu khangbra haina hanglaki. Serana mahaksu khangde sanga ko kiyengo haina hairaki. Irene namuk mahakti sangba talli makhada usi yamna lay hai madi usi ubisi yamna haina de haina hai. Aduge store satpadu mahaksu yawningbra haina hanglaki. Serana madi Chris ka telephone wari sanari store satpa yawra roige haina hairaki. Asumna Irene Mapanda Ladiba Don the Sat Luki Hiram Laga, Garima Todok to the store to set cray. Irene Hexat Kivaga Don, telephone the Waris Hana Duna Ladiba, Seragimanak to Sanchilaki Duga. Pondu Kona Tauro, Tavak Matamating Pang, Haina Hierarchy. Serasu Fondu Tamcre, Rugadon Matung in a Duna Laki. Madurigi Don Zambo box Amagimanak to Sanchilactuna, box to Tangminasi Haina Hierarchy. Asumna Makoeni sang the box to Tangduna, Magi main kefa to the Putaraki. Box adu thang serana mapada mahak numidang mamanaba amaga koi besat lugi yagadra haina hanglaki phajana haira di karigi yaroi haina dona ma khummi serana box tu mafam amada thamge tawi adu dona mafam adu thamgado banati manungda thamgado bani haina hairaga reg adu intoktuna underground basement adu gi thongdu hangdoraki mafamdu ubada seradi angakpa pokli mana sahi taraga Nepal imung adu leirakpada mafam adu lei haiba mahak ta siengna khangde Madurigi Serana Donda, Mapamadu Karino Hide Hanglaki. Yum Maduda Hana Leramba Mapuduna, Bompo Hive the Sok the Navigamak underground basement as his Harambani. Aduga Hosik Namana Karas Henduk Chimdin Towni Hainakumlaki.
basement adugi lambi dusu rek ki manak leiriba thong adudagi phet tara kunmuk lapi aduga basement adugi su tongan ba thong amusu pali lambi adusu maike animak phaklang tana koisilli asomna makhoi ani basement adu sanction laktuna box tu ka adugi matai oirapna thamle dona serada ka adugi maramda mahakari khalle haina hanglaki thongnaw so amat pande yamna boring sui haina khummi ka adu mahakna pamjabadu laibak thibani haina hairamlaga don ka adudagi thokre aduga thong du lonsin khre serana ka adugi manungdagi thong adu kanna thinduna mapada kauduna thong adu hangdok o haisiraki ka adu makti soundproof ni mana hairibadu kana amatna mapandagi taroi masida natana don masanupina laurbedu tasinada mapanda du mak thokre aduga rek adu muk hana singshinduna basement sangpham gi thong adu khumjin khre sera mapana thamlamba box adu gi manakta sangshil laktuna box do hangdoktuna kari yawbagi haina yengi adu box manungde yawrum liba pochai sing adu di mana sizin na ba pochai ngakto oramli maduri khoirang khuishawnda thong adu gi manakta muk sangshil lakki aduga thong adu hangdokna bigidamak thamliba court nampham aduda masing mayam ama namduna try tawi adu mana seran turan pangnam namsinbadagi ka adu gi maidu mutkhre maduri box yawriba torch light adu lawthokna on tawi aduga ka adu da kari lei haiduna yenglaki nungsit changpham oina thamliba ventilator aduda mama kauduna yamna kanna lawraki mana lawrokliba ventilator du don gi main cave ka samnei maramasina mana lawrokliba du don na magi ka da ki tarami ventilator ga samnari ba mafam adu sumana phi yamna khumjilami maduri gi serana basement adu gi lawrokpadu kana amatan taba phangdri adu bo sera lawbadi lepti numidangi matamni Irene makutta yu glass ma paiduna thakli mamana bisingi yumda soidana leirongani madugidamak yamna khanjilu na haina emina mama bu themjin biraki mamana bi khudimak phone tawduna hanglabani adu kana amatna mahaki leifam khangi harakti haina mamana amuk haraki wafam asida karisu khangchina da saduna leiriba dona Irene da madugidamak karisu khallunu hayeng nongalakpada soidana yumda adumak halaklaga leijaramgani haina haraki adu Irene makoina hairibidu tade police ta call tawni haiduna sangkhre aduga emidana amuk seragi boyfriend Chris ta call tawduna hangu haina hairami asumna ahinga sima hawkhre serana basement asida leirakpa nini chanba numitni laimaide heptuna leirambadagi hawgattuna thong hangdokna bagidamak leiriba coat sing adu amuk khanna nammi aduga thong do hangdokpa yabra haiduna try tawi adu mana masing khara hek nambaga kadu thalamliba maidu hekta mutkhirami piklaba phaklang ni ikoi koishiliba ka asida sera yamna wana numit kharani asi lele ka aduda leiriba makhum panwa bucket aduda mapan ipan thokpa amadi khong hambani singba loina tawsille asumna ka asida leirakpa mari ni sanba numitni sera kasin amada tumina tasillaga phamduna leiri ka aduda don changlakpagi sanil ama phangbadagi mahak pillar amagi marumda leisinduna lotuna lei dona thong hek hangdoktuna changlakpaga serana khonglei thuna sen silaktuna donbu inthurami aduga thong adu hangdoktuna sen thoraknabu hotnaraki adu laibak thibde ani suba thong adu su lok tawduna leiramle serana mama bu kauduna mahak bu amukta kanbiyu haiduna yamna kanna lawraki matamasida don serage manakta sangshilaki aduga mana lawribidu karisu kana roi ka adu soundproof ki kani haina hairaga serabu masam paiduna basement adu da mukhanna singshilaki basement adu gi thong du su amukhanna lonsin kre laimaida taduna leiribe serana mahak mafam adu leibe yamna wai nungsisu phajana phangde soron basu yamna wai haina hairaki matamasida dona ka asida mai ngaliba makai soida nungsit phangani thong hangdokna bagidamak thamliba keypad asida ahumlaktagi hena try tawrabadi maidu soidra mutkini aduga amana thonggi coaching adu nungtigi sindoktura thamlibari khanglabra haina lawrokki sera masado akiba pakhatpa maga loinana atopa maikai amada muk senthokuna lepi don seragi manakta sangshilaki serana donda mangonda sumna tawiriba asi karigino haina hanglaki matamasida donna punsi habasi tongan ba thodo kaya amana punsilaga semlibani masida action amadi reaction choice amadi consequence mayam ama yauri nangna ikoi bai kai khumna da adugidamak nangna dandi asi phanglibani haina hairaki dongi wadu tabda sera amukhara thonggi manakta sensinduna thongdu thinduna lawba horaki matamasida dona amuk haujikti mahakna taw haiba khudimak mana tawgadabani mana saw haiba matamda sagadabani tummu haiba matamda tumgadabani aduga karigumba mana apamba posak ama leirabadi madu mahakna haiba illaba matamda phangani khanglabra haina hairaki dona hairibida sara paukum pirakte maduragi dona asawba mak loinana seragi mamaida khupakna kanna thajilli madugi matung makhut ani du tunglomdagi phajilli aduga mahakna hek poksaba masanupi gi haksang du soktuna namduna nupi obigi ijat manghan birami
Masigi matung don thong du lonsin lamlaga muk mapana thokre. Masigi matungda Irene na police officer ma kauduna masanupi mangkibagi maramda wari watai khara sari. Police officer duna Irene da mamangda masanupi du kanasu hairamdana yumdagi tumina sen kibagi thaudoka laikibra haina hanglakki. Masida dona laiki numidang ama mahak kanasu taklamdana party amada satlui haina hairaki. Aduba Irene na masanupi wa mukan khatuna madudi mahak sen kibanate sumna party du yaw satlubani nongalaga du makhalakibani haina hairaki. Matamazida police officer duna mahak haujik sahi taraga nipal sujelak labnina masadu khara free oiba pambadagi mamanabi singi mayumda satkiba oirambasu yai haina hairaki. Aduba madi mamanabi yamna tinabasu natte magi mamanabi khuding makta phone tawduna hanglabani. Aduba kana amatana khangi hairakti haina Irene na mukhummi. Maduragi officer aduna muk makhatana magi khangna sanaba boyfriend gari laibra haina hanglaki. Masida Amy na muk Chris na sumahaka pau phauna di haina hairaki haina tammi. Maduragi officer duna Chris ki number du lopa pami hairakpadagi Amy na number du lopa sangkre. Amy sangkraba matung officer duna Serana mangkraba matungda makoigi imungdagi magi maput masai sing puki khotkiba laibra haina hanglaki. Lam koiba satpada punaba bag amaga mafi marul kharaga pukhibadi mali haina dona khumlaki. Madurigi mana makhata araduna Irene da amuk officer aduda magi masanupigi plan sing adudi haikrabra haina hanglaki. Officer duna kari karamba plano haina hanglaki. Mahak state jangkhai si senba thungna koiba satkani haina mamangdagi plan tawduna lakpani haina dona hairaki. Magi wafamduda Irene yaningda utuna maduri asingba plan natte magi manglanda isam samna wakhal sagasabani. Mahak sahi taragani pal hek mapung phawaga Florida da satkani aduga maphamududa thabak tawduna atopa mafam singda koiba satkani haina budi haikibani aduga mahak kaidonungda ingunda hairamdana di sungcha satloi haina kaptuna hairaki. Madurigi officer aduna amuk makhataraki. Mangkhre haibagi missing report amadi file tawkhrabani aduba haujiki oina di clue amata leitabani thabak makha sathaba yakhiroi ayak su thabak asi sahi kun hena tawduna laklabani asigumba case mayam amasu thengnarakle aduba haiba casing asidi masa matomta adumak solve tawjakhiba ngaktani ikhang khanghaudana nongma soidana call ama lakani aduga call tawrakliba mioi adu nangi nasanupi du soidana oiramgani haina pukning themjinbiraki asumna wari sing asi sanarba matung police du amuk satkhre. Serasu basement adugi makhada nungsi sangnabagdamak phatliba ventilator aduda mahakpu kanbiyu haiduna lawbadu lepte. Lauzai haibagi wani mana lawribadu kanasu tabide. Tariat ni sanba numitni Sera khoirang khoisawnaduna box ta kari kari yauri haiduna koyeng yengi. Adubu box tu ngehak olapnaba matung asawna henman khibana box tu kawthoklamduna kadugi phaklangda napsinduna mukphamduna leikhre. Phamna mamangda Chris ka makhoi anina satminna kiba party dugi wakhal khanduna makhoi anina sakminna kiba isai matek amasung ngangduna lei. Mathangi numitni Don sumangda napi sengdoktuna leidi. Matamasida Chris magi bag 2000 laktuna Don gi yum mamangda khami. Chris ubra Don su magi manakta sangsilakki aduga maha Chris lahaina hangi. Maduragi Chris na mo ngarang police na mangonda Seragi maramda call tawraklami. Haujik mahak po halaklabadi mangonda pot ama piramge tawbani haina hairaga magi bike maningda hapliba pink masugi helmet hapliba bag aduda makhut thinli. Matamasida Don na Krista Serana mangonda Steve ki maramda kari amata hairamdrabra haina hanglakki. Steve haibadi kanano haina Chris na hangi. Seragi angang oringagi yamna luna tinasarakpa mamanabani mahakna college hek tamba loibaga makhoi ani yum thadoktuna satkani haina yamna tuina hairambani aduba haujikti satkre mangonda kari amata hairamdrabra haina Dona makhataraki. Krishna mok mahak Florida da satkani haina di thaina haikibani aduba maduki maramdadi mangonda kari amata hairamdre haina hairaki. Madudagi Don amuk haujik Sera Florida da leiba hotel amada waitress oina thabak puri haina mamada call tawraga hairakpani nangi potu yamna maru oiba oirabadi ahak mail da thabi khige haina hairaki. Madudagi Krishna yarani mahak satkrage hairaga mafam madudagi nungaita magi bike tu tongduna satkre. Don sulambi dagi sanglakle bike makhol du tawda Irene imungdagi senthoraki aduga haujik laklamli badu kanano kari paule re haina langtaknaba amaga loina hanglakki. Madurigi Don namuk mahakna paw hek phangbagi ihan hana tamgadoribasi mahakni yamna khanjilunu haina hairaki. Asum haukiduna kunmathoini chanba numitni Don basement gi thongdu hangduna sangsilakki. Sera sutumina phaklangda napsinduna tasinduna phamli. Mana purukliba khawadu-dagi cake masa ama puthoraki aduga happy birthday Sera ngasidi nahak sahi taragani palma pung phare haina haiduna cake adura candle masa ama sumaina sukhatli. Candle du muthatlaga magi apamba mahayo haina hairaki.
Sera kina sangsilaktuno candle masina kamdru muthatli. Dona khawdogi serangama puthoraki aduga serada madu mahaki birthday gift ni haiduna pisili. Serangdo hangdokpada yawram libadu angangba masugi furit amu weramle. Furit tu lisillo haina dona haibadagi serana thangnaba kamasa adu sangkiduna furit adu lisillaga torokli. Furit adu mangonda yamna fazakre hojikti nangi apamba amu hayo haina dona makha taraki. Mahak mafam adudagi tasengna thokiba pami haina serana hairaki. Hojikmakti madugi matam natri madu nataba atopa ama hayo haina hairaki. TV amaga faglang gari amaga pami mafam adura leibadu matam khangde haina hairaki. Phare nahaki apamudu ai soidana pigani adu potsingdu irai laina phangbadi yaroi. Nangna aigi karigumba khara tawraba adu oirabadi aina nangisu karigumba khara tawgani haina hairaga serabu amuka sunamduna magi manakta kausilli aduga magi apamudu pangthoki. Kuntraga nipani sanba numitni sera basement aduda nga kauta ama makhum hangduktuna sari. Kauta adugi makhumdu ubda mahak wakhal ama laki. Madurigi dona pirakpa angangba masugi furitu lituna dona thong hangdurukpa ngaidun leikre. Don thong do hangduktuna sangsilaki serana leiramliba phibamdu ubda mamon noktuna harauna sangsilaki. Dona khara hek naksilakpaga serana maningda lotuna thamliba masana semseba khulaiduna donde attack tawsilaki. Dona seraba makhutu phazeli aduga laimaida inthuduna seraba makhongna kauduna furaki. Nangbu hek poglakpadagi ngasi phawa yokpi thakpiduna laklaga madugi mahai nangna ikhoibu usittabani lamhen bin hakti dandi phangba tabani haina hairaga seraba mukhanna ikai khunaba manghan birami. Sera basement asida leirakpa sahi ama mapung phazilakadore hojikti masa su wai sangdre labor gi matam su yausilakli. Kadu wai tairingai magi haksangdagi ising chatpa horakle. Madurgi manakta leiriba angang pokpagi maramda iriba lairekto hangdoktuna kari tausike haiduna yengi aduba lairekto hangdamak hangdoklaga yengbadi nangdre masadu anaba henjilakpadagi phaglang kachin adu sangsinduna kanagi mating amata yauda masanupi ama phangjare masanupigi maming su Mary haina thonkhre. Masigi matung don basement adu sangsilaki mama oibigi mingthol ama phangba haibasi nupi singi oinari yamna lemjaningai chauthoksuningai oiba mikup amani madugenamak aina nangbu thagatli haina serada hairaki. Sera wa amata ngangde dona purakliba chana thaknaba singadudagi asapot ama laukhattuna tumina phamduna sakhre. Matamdi asum hauki serana basement adu leirakpa sahi mari fazilakli. Aidensu matam sangna masagi mawa mapau amata taraktabada ahing khuding kaptuna lieli. Seragi masanupi dusu fana yamna sauri aduga serasu mafam aduda kuina leiraklabnina adumak hainari. Don thabakki promotion kare haiba pau tabada serana donbu thagatpa phongdoraki. Aduga amana amuk serasi hojik amukasu masa wai sangdribi haibadu oire. Sera amadi don saukri amada phamduna leiri. Matamasida masanupi Merina masana yeksaba lai ama puduna sangsilaki aduga donda madu phajabra hain hangi. Lai aduda yawraba myoisingdu kana no haina don hangi. Mapa mama mahak masamak amadi makhoi poklakadoriba angang aduga makhoi marini haina hairaki. Serana yamna fazai haina haibi Mary magi mafamda muk changkhre. Matamasida serana donda hojikti angang amsu hengalaklakani punna makhoi ahum suragani. Hojik yamna thengmusu natri yaragadi makhoiba mapana puthokyo haina haisraki. Maduragi don saukalaki aduga aibu ka asida kumtharaklaga mikup amatang oirabasu pothaba haibasi suphang phanglaroidra haina hairamlaga hogatuna mapan thokre. Don kadagi tholaktuna magi imung manunga punna sak ising saminanabagidamag changsilaki. Promotion kabagidamak emina mabu thagatpa phongdoraki. Don karigumba khara sage haiduna chokri tu phamtharaki. Matamasida airenna hojikti promotion su phanglabanina tolop su hengatlagani. Seragi khongul linabagidamak private investigator ama neknaba tawsi haina hairaki. Don madu yaba ngamloi haina paukhum piraki. Karigi yaroi dawribna haina arina muk makha taraki. Mamangda sunahak Florida da satuna yengluraba natra madudasu dollar lising manga hena mangkrabani. Makhata namuk khana sel manghanba mahak pamde haina hairaki. Madurigi airin su asawba magaloinana masanupigi maramda mahak kari amata khandabra mahak nungaribra waribra haibdu kari su khandabra hojik mahak siramba phawba yai. Sangningba paisa sangsuno mapukningda ninghannaba leitana masanupiba adumak thikhigani haina hairaki. Aidengi wafamdu tabra don manakta leiriba saukri aduda makhol thokna thilli aduga makhoigi mamangda hojik leiriba asisu masanupini haina hairamlaga mafam adurigi sawna thokre. Masigi matungda ulagliba sin asina mok basement aduda dona TV ama puduna sangsilaki aduga Merry Christmas haina hairamlaga muk thokre. TV du ubda serana harauna sangsilaki aduga TV du thanaba tawraki. TV haisi kaino haina Mary na hangi.
Masi akhoi thongnawgumbani mapanda tawriba thabak thoramsingsi masigi matekna makhoina khangba uba ngamdoini haina haibi aduga TV da thaduni yengi matam koinagi matungda TV amuk khana yengba phangjabada serasu yamna harauzarami asumna sahi taret haujin khri airinde hojiksu masabu halakpa adumak ngaiduna leiri basement adudana amuk serana masanupi gi makokta phadi asotpa ama thambiduna anaba laikanari masanupa adusu kaadu gi masi amata tuminna sanadun leiri ngahaki matung don kaadu da hidaguli khara puduna sangsilaki serana don dagi hidak singdu lausilli aduga coverdu munna paduna yengi mana purugli ba hidak sing adudi angangi amata natte haina hairaki matamasida donna guli singdu tangkhai tamak pijo haina hairaki hidak guli singdu na angang yu hiena naba henjalagli bidi kamdawni hojik angang asi masa yamna sarabani haina hairaki maduragi donna muk emiga nakhoi ani na angang oidingai ana ayek yawrakpa matamda nama matomtana nakhoi ani bu yoglakkhibani hojikti nahaksu mama ama oirabani nangna nasa sing asibu yengsingadabani haina hairamlaga don ka adudagi thokre sera upaidi leita thong thinduna lauduna lehui numidangi matamni sera masa aniga loina natumnaba tawri merina sarada wari ama libiyo haina hairaki serana magi punsi wari adubu fairy prince amadi princess ki wari do ontoktuna masanupi da liduna tahalli aduga masanupi dubu tumhallami Nongma emina yumdagi mapan tholakpada Chris ka thengnarami maduragi makhoi ani asumwari sanabadagi donna Chris da pau seran turana na tamsille haibasi emina khanglaki Chris na emi da mahak hojik seragi maramda kari khalli haina hanglaki matamsida emina ayamba matamda mahak nungaina leramgani haina di khalli adubu karigumba matamda su magi mapana mabu phubi badagi mahak sikrabra haina su singnaba poki mapana mahak phu yamna yadabani nongmasu mapana mamada phubada mamada numit nini hospital da lei haina hairaki Krishna yamna khanjinduragunu haina themjin biraki basement adudana amuk merina mora amagi mathakta kakhattuna thongmaya aduda isai saktuna leiri serana isai sakpa lepo haina hairaki merina isai sakpadu lepte aduga mahaksu dona saliba mafamadu da satningi aduga mapanda thoktuna asengba masung mamanabisinga zuda koiba satningi haina hairaki matamasida serana madu mahakna ngamba thabak natte don khaktena ngamgadobani aduga mafam aduda leiriba makhoisu magi marup singni ka aduda makhoigi oiba zu semduna sanaraga loire haina hairaki merina amuk mahakti asengba zuda satningi asengba mamanabisinga puningi haina ningai tawraki maduragi serana lauduna masanupi bu kasinda leiriba saukri adura tumina phamanduna thammi matamasida sera amuka sumirole masawai sangdre masanupi gi matawodura nungairaktra amuk masa ani duga loinana ka adura lamkoiba satpi sanaduna angangsing adubu harawhalami asondana amuk donga mama masa ani duga khatnari mahakna Krista seragi maramda oidawa nganglibadu karigino mahakna step ka bo yumlonaba amagi maramda hekta sagatlaga wari liramlibadu karigino haina hanglakki maduragi dona amuk aina wari du lirabasu lidrabasu karibu khenaribagi mathong maram khangdaba miduda makhoida kari kanagani haina khumlakki maduragi emina amuk sauna nangna asomna mi khudingi oidawa ngangliba asinadi nangna seragi maramda karigumba kharadi soidana khangpham thoki hayu nangna serada kari tawki haina hairaki dona amuk mahakna karibu tawgani magi masanupiduna piklingaidagi hauna yum thadoktuna satkani haina makhoibu ki halakkiba natra masira aina khoibu yoksarapagi mahi haiduna emiga donga amuk laukhatnaraki airena makhoi anibu amuk hamduraki aduga mana masanupibu soidana phangnaba thigani maduda sangningba paisa sangsnu mangondagi seki amata lauroi mahak masana thabak tawduna paisa tangani aduga masanupibu phangnaba thigani haina hairaki aduga manakta leiramba gamla amadi potsai khara thugairamlaga magi kada sangkhre donsu aidingi manakta sangkhre maduragi emina singnaba amag loinana sofa da leiraba basement gi sosing adu lauthokuna main cave da sangsilaki basement adudana amuk sera angang unanabagdamak sem saduna leiri masanupina mamagi darkar oiba potsai sing pibiduna mateng pangli emi mapagi main cave adu kumtharaki etuga ka aduda koilei leiduna singnaba amag loinana yengba horaki matamasida don ka aduda sanglaki etuga emida yamna kanna lauraki maduragi donna ka adugi sodu emidagi lausile etuga hojik mana thiribidu phanglabra haina hanglaki aduga makha taraduna serabu mana mafam aduda lotuna thamli haina khallibra haina hanglaki matamasida emina kanana khangani nangna mabu thina tawibani haina hairaki maduragi donna amuk asawba mag loinana matang matamna yadrabani nang suyum asidagi soidana tanthorokpa yai haina hairaki maduragi emi ka adudagi thokre sera basement aduda magi nauna phangjaba masadu pamduna leiri matamasida don ka adugi thongdo hangdoktuna sangsilaki aduga
Angang dugi maming di kari thole haina hanglaki. Serana Thomas kaure haina khumi. Maduragi don sauki da sangsin duna phangkri. Sera so angang du table du thamli aduga don gi manak ta sangsin laktuna. Don gi lengjim du paibi duna masas tawbi aduga wafam khara hairaki. Handak pokliba angang asimadi mapana puthok tuna yokro. Ka adu yamna piki. Angang ani phawba leifam leitaba aduda angang amagi yawsilaklabadi leifam leiraroi haina hairaki. Maduragi dona amuk mahag hausik inaw na angang amuk yokpa ngamlaroi haina hairaki. Maduragi serana amuk magi mama Irene angang adu yokhallo haina hairaki. Mathangi ayukta Irene na mapan tholakpada basket amada angang ama yawduna leirambadu thengnari. Sangsilaktuna angang adu da munna yenglakki aduga angang adu gi phuritta theliba sithi adu hangdoktuna paraki. Sithi adu da serana mahak mafam amada magi boyfriend amaga loina nungaina leiri. Angang sigi maming Thomas kaubani angang du mana hek poksaba masani adu sel dungi kudong sadaba khara leibdagi angang du yokpa ngamloi daure maram aduna mahak laktriba phawba angang du khara sena biramu aduga phone tarokte sithi irakte haidra mahak pu sawgano haina hairaklami. Sithi du parga Irene mamit mapi taduna kappi aduga angang adu pangkhat pirami. Don so imung dagi mapan thoklaki. Angang du seragi masani mafam adu sera laklamba mali haina hairga Irene angang du pamduna imung du sangkre. Irene sangkraba matung angang hablakwa basket tu da sejet masa ama tadunu leiribadu dona khungatli aduga sedu de iribasing du parami. Basement adu da sara masa singaloina na cartoon yengdunu leiri. Don sumapam du thong hang du sangsilaki. Don hek sanglakpaga serana angang singi leifam du padar haijili aduga don da angang du sinaram labra haina hanglaki. Matamasida donna loina sinaram le aduga nangi sigi sejet simadi sinaram dre. Aibu basement da phajin duna thamle police kauruga lago haiba nangi seje simadi sinaramdri nahak hojik su para amat tamdri haina haraga seje tu seragi mamai da langsili aduga magi furit angang buru pisinduna furit tu hongdok u haina hairamlaga mahak padarna khanjiliba ka adu sangduna leikre asumna sahi taramari haukre hojikti seragi masa singsi loina sauri sera masa nupa michael bu chokri amada phamhanduna masam kakpiri don sumagi chokri du phamduna karigumba khara pari Matamsida Mary Padardo Haidokuna Toroki Aduga, Mayam Mamang the Mahak Pazabra Hain Hanglaki. Manatoribu Karino Haina Serana Hangi, Mahak makeup to ribbon Haina Kumlaki. Serana Mahak makeup to Yaro Haina Hiraki, Madurigi Dona Meribu, Makut Pydra Mangon the Onsili Aduga, Mahak Yamna Pazay Haina Hiraki. Asigumba Don Gisum the meeting si over the Serana Masano people Manak the Kosili Aduga, they will do sing to Haidun Tabak Pisili. Matamasi sera amuka sumiro laba matamni. Maduragi sarana don yamanakta sangsilaktuna magi masano pida nattaba midyeng yenganu magi masa sokye haina khangenu haina hairaki aduga makeup tobuki potsai singdu don da pisilaga madugi potsai singdu mahak darkar oide haina hairaki don su sera da paina yenglaki aduga kadugi maidu muthatlamlaga mahak thokre Sera masano pige loidana ventilator manakta phamduna wari sari Merina magidi masung mamana bisu amata leite boyfriend su leite magi punsi do adupna adumak losin khigadra haina hanglaki Matamasida serana ngaibada kalu nangna ninglibadu khuding mak thungani haina masagi mabung themjin birami Maduragi Merina amuk maga mapaga matau karabna thingnaraki bagi haina hanglaki Don simana angang hek oringeri khanglaklabni haina hairaga wari du lithoktre Maduragi Merina magi mapasi yamna phate hayeng mapam maduragi mapana thoklaga divorce to thok o haina hairaki serana sumasana haibadu summi haina haibirami Sahi taraga taret hausin kre numisi nong yamna kanna taba numitni Irene masano pigi kada sangsilaktuna phammi Thomas su thong hangdoktuna Irene gi manakta sangsilakki aduga maboktu karigi ka adura leiramlibano haina hanglaki Irene nanga sidi magi mamadu yamna ningsinglaki aduna ka adura leiramlibani haina hairaki Thomas na magi mamadu masak matau kamda ui haina hairaki yamna phazai maga masak pusap manai haina haibi Asomda namuk serana leiriba basement adugi mathaktagi ising drop khara tarakpadu makhoina urami Maduragi mama masa sangduna table mathakta kakhatuna ising tarakliba mafamdu yengbada phaglangdu ising changlakpagi thotoklami serana samasama sijanaduna siling ko thokpa horaki Maduragi mana ahingduda siling du makhul launu hotoklami phaglangdu asung khotokpadagi mathakta leiriba yot singdu uraklami Maduragi mana hotokliba makhulduda makhutu thindoktuna torch light thanuna ko yengaki Lambi da hui puduna walking sepanu pamana dongi yumgi manakta horiba upambi adugi makhongda mai ngalakpadu urakki Maduragi nupaduna dongi yumda sanglaktuna donbu kawthoraki aduga magi yumgi upambi maya adwaida amuk mai ngalakpagum tawi maphamdura kanagumba am leiba mali haina hairaki
Maduragi dona muk nang na haribado asengbara haina hanglaki nupadu masadu ipa pakhatna mage wakhalna sum pangkhanda khanjin bo oirambasu yai haina hairamlaga mahak chatkhre masigi matung don asawba amag loinana basement nadu da kumtharaki thong hangdurakpagi makhol tabada serasu table dagi tapna kumtharaki khudak aduda don serage manakta sangsilaki adugo wa amata ngangdana serage mamai kinna thinjili kinna thinbada natana mirolabi serage mabukta makhongnasu kanna kauduna phubirami maduragi meri tumlambadagi makeup thoklaktuna mapabu khamjilaki don walang amata nganglamda table du inturamlaga amuk hanna mapanda thokre don mabukta kanna kausilambadagi sera masadu naban loiri magi haksangdagi isat pasu horakli meri su topham khangtana mamagi manakta phamduna leiri maduragi sera thangnaba kaadu sangduna angang amamuk unakre laibak thibade angang adu sire mamagi makeup mira khol targa meri su mamta mapi taaduna kapli mathanggi numeta don sanglaktuna asiba angang adu puthorakle aduga mafam amada masamukna phumjinkhre asumna sahi taraga nipal mapung phajilakle don basement adu rukum tharaki aduga Michael the happy birthday haina hairaga baseball gi glove ama pishille Michael na glove tu bahrauna lawsille maduragi serana mamai mamit isuk thana lerambaduda kari tawre haina hanglaki serana kaisu tawde mak mafam adu leibe yamna ware haina hairaki matamasida dona mak kari thabak subada wari bano mathakta su mi mayam amu wanari bani haina hairaki aduga saukri da sangsinduna masa anigi manakta famkhre serana angangi larik sindu loisin Thomas ti kamdori haina hanglaki mahak yamna saure yamna susai mapangal su yamna kali mathang sahidadi football sanabi yarani haina hairaki dongi wadu tabada Michaela masu nongmadi football sanaba pami haina hairaki maduragi dona mok namana hek lamsa saja sumna salakpa mikoftuda nangsu soidana sanaba phangani haina hairaki matamasida Michael na asawba amag loinana madu karamba matamda oirakadoribano sahi kaya sangadoribano haina lawduna hanglaki madu khudingmak namana tawba thabak singi makha poli haina haramlaga don su satkre mapa thokraba matung meriga Michael gana sarada asawba amag loinana wafam khara hairaki nangna ikhoiba dongi mafamda wangangbugi matam amata pibidriba karigino mana nangbu sa sangumna sisinai karamba matamdano aikhoina mapalda thokku phanglakadoribasi masi pumnamak nangna thokan bangaktani nangna lanba ngaktani haina akanbo wafum sing hairaki masa anigi waru tabda khoirang khoisawnaraba serana mafamdu leiramba potsai singdu loina saikhaiduna leimaida tuminna heptuna kaptuna leikhre mamagi matau ubada masa ani dusu nungaitana tumin suksinduna leiri ngahak leiraba matung sera tumthakre masa sing sangsilaktuna phi ama sopsinbiri aduga kaada sariba singdu loisinkhre sera hawgalakle aduga saukri amada tuminna famthai Mary amadi Michael sangsilaktuna makhoi ani lankhre mana tawriba singdu makhoiba dongi makhuttagi kannana bu hotnaribani haiba makhoi su khangi haina hairaki serana mahak su lankhre ngasi makhoina awaba nangliba singsi mana soirubagi ngaktani haina hairaki matamasida Mary na Amy haribasi kanano haina hanglaki madurigi serana mana makhoida wafam masing han makhai lotuna thamlakpani aduba hojikti makhoi loina saure asengbado hairage haina hairaki aduga makha taraki aina nakhoida fairy prince amadi princess ki wari likhibadu nakhoi ningsing libra wari du da yauriba fairy princess tu isamagni aduga don si nakhoi kanano khanglabra hain hanglaki don di aikhoi gi pani aduga nangi nanu pani mathakta anti rini ga leiminaduna Thomas bo yok libani haina Michael na hairaki serana wari makha taraki aisu ise emi ga loina na mapana sauraki aiga su ima ipa animak loina lei aduba aiga ipa ga di ka hena yana po oide aina yamna nungsijaba aigi boyfriend amasu lei matamasida Marina adudi Prince Christopher hairisi nangi boyfriend du natra haina hanglaki serana muk mani aduba aina sahi taragani pan hek surakpaga aikhoi ani yum thadoktu na zatkrasi haina ki Michael namuk karamba matamda nangna donsi thengna khibano haina muk hanglaki madurigi serana masa anigi makhutu se na paisili aduga wari makhataraki aina anti rini hairibadu aigi anti nate magsu aibu hek pokpiba imani aduga dona magi nupani aduga nakhoi anigi sunapani asigumba tabra tukatsaningai oiraba hangoiningai oiraba wafam singasi tabada masin manaw anidu mamitta mapi taduna kafli Mary di asma thungbana maram oiraga sor honba waruktuna leimaida famthakirami madurigi serana mabu ventilator manakta pusinbiduna sor sangna honna wahaibirami Michael khoirang khosawnabug loinana ngasi makhoida thokliba thodokingsi karino makhoina kari lankrabagi haina hairaki matamasida serana makhoi karisu lande punamak dona ohelakpa ngaktani lalibadi mani mana makhoi anibu thamoi sengna nungsi magidi makhoi ani na pumnamakni haina hairaga konsinduna kapminarami
Asumna sahi taranipan haukiduna sahi taraga mapan mapung phazilakle basement adu don sana thaknaba pot sei khara puduna sangchilaki eduga serada angang singdu saba thakpada khara kakthau haina hairaki hanadagi phana yamna kakthirabani kayam hena kakthako haibino haina hairaki maduragi don sakri amada phamthai aduga serada onsinduna angang singlairi mahak haksang yamna fatre haina athiba wahida hairaki don gi wadu tawada Michael Sauraki aduga mamada adugumba wa haigno haina lauraki don amuk yamna usitara mahakna kari tawba ngamgadawriba mahakna karisu tawba ngamloi Thomas na nangondagi hena angang oijarabasu mana hena masama u phaba heli mapangal kanba heli nangdi magumna nupa thokna hingba kaisu ngamloi haina hairaki maduragi Michael na sensilaktuna donba inthokki aduga dongi masara kinna thindura attack tawraki serana masabu konsindura khamjilli don makoida munna yengnamlaga kadugi maidu muthatlamlaga mapanda thokre masigi matungda amuk ulakliba sinasna don thabaktagi tatle paisasing tu kadai kadai decision nakrabagi haidra magi nupiga su yamna toina khatnare matam kharigi manungda magi toliba sel singdu thiba ngamdrabadi magi inkoldu slausin khragani haidra notice thoklakle ahinga du da don phamlambadagi wakhalma laktuna hogolaki aduga pipe ama paiduna basement phawriba ventilator du da pipe tu insilli aduga pipe ki machine amana magi car gi maikhu thokpam exhaust ta hapsilli maduragi mana garage tu thonglon silli aduga car do start tawduna basement du maikhu thajin ba horokle don sillibasi basement du leiriba mama masa singdu maikhu thajilaga hatoklagi haina khallibani aduga ngai hak leiraga Thomas garage ki thongdu hangdoktuna sangsilaki aduga gari tawram libano haina hanglaki maduragi don gari du engine muthatlamlaga kumtharaki aduga gari yadab semlambani haina hairaki don makha taraduna karigumba ikhoina summi khanduna warep ama laurure adu decision adu makti taseng aranba decision amu oiramba su yai madu khangdoknaba ihak jamna kana hotnari haina mari makong samnatana hairaki Thomas na su soidana khangba ngamgani haina haibiraki aduga makhoi ani mafamdu thadoktuna sangkhre masiga matungda don basement du kumtharaki aduga tumliba masa singdu bi yenglami makhoi karisu thoidokpa tawdabada mahaksu source hangna hondoktuna thoraki serana basement asida leirakpa sahi kunsu jilakle hausik Mary si azmana yamna katna naduna sor honbata yamna wari adugo asomdana amuk don gi imung manungdu Thomas ki mamanab single loinana sa thaktuna party tawduna leiri basement adudana Sara amadi Michael mama masana Mary pu laikanari numidangi matam osilaklabda don basement adu kumtharaki oiramliba phibam du da kari tawba yawre haina hanglaki serana angang du asma attack na maram oiraga sor phungatli sor phajana honba ngamdre doctor ama darkar oire haina hairaki don mahak madu ki risk tu lopang ngamloi mana tawriba lela singdu mahak su khangi haina hairaki karigumba nangna Thomas su nungsiba tarabadi hojik naribasi mahak ki masiani angang asi sigadore doctor da mukta puna patausi mana hairibadu yabiyu mahak karisu tawroi haina yamna kanna haijaraki serana haimanbadagi don sumana hairibadu yare makhoi ani hospital da satnanaba tholaki adubu Michael di ka adu da adumak lehogadobani haiduna ka adu da thamlammi serana Mary bu pamduna basement adu gi thokraki sahi kongi matungda yumgi ka singdo mukhana ubada sera mapukning nungsina ngai hak leptuna yengdunu lei adu don satlo hairakpadagi makhoi ani gari du thauduktuna angang adu hospital tamna puraki film si hek hobaga ulakiba sin adu matang asigi sin sini hospital yawraktuna doctor singna angang adu layeng na pagidamak emergency room da pusin khre don ga seragana room dugi mapana ngaiduna lehori hospital dugi staff ama sangsilaktuna don da angang adu gi maramda wahong pahong khara tawraki angang du yamna luba condition amada leide mamang da asigumba anabasi yamna toina tawbra amadi magi medical history singdu amukta pibirago haiduna medical form am piram lagi staff tu satkhre don medical form do men ge haiduna tawri matam sida serana ghari da yenglobada numidangi pung 12 ga makhai tagadore maduragi mana don da mahak washroom da mukta san luge hain hairaki aduba don mahak mafam aduragi khongpham amata su lengba yaroi hain hairaki tanza asida don gi phone du message ama lakpada ki mahak masadu nakan amada laithoktuna phone metli matam asida serana sans lauduna manakta leiriba kaptu soiba saraga tuhalli aduga ising du phom adu da haijilli don onthorakpada serana soiba sajinaraga makoktu paiduna matha sabagi mongdu lei maduragi don mahak anoba phom ama lauruge mafam adu da mahak lengdana phamlamu haina hairamlaga mahak counter da satkhre khudong saba silauduna sera hospital dugi atopa mafam amada yamna yangna laki khara satlaba matung dona mahakpu ukhiduna dona su mahaki matung inaraklami
Dona Sarabu Kauraki, Aduba Sera, Lipalate and Laki Aduga, Manak the Leramba Stab Amadi, Security Aduda, Mahakpu can be Hain Hizerami. Staff to Namabu Konsinbi, Aduga security guard to Na Don Gimatung in Aduna Tanaraki Aduga, Don Buahang Pahong Karatonop with the Mapazin Cree. Masigamatung the Ulaglibasin Asnamo, Hospital Girum Aduda, Serana Masagi Manak the Famdun lady. Mary Mikaf Tolaktuna, Magna Lady Visikadaidano, Mapana Kadai set Crehain Hanglaki. Madam Sida Serana, Hausiki Makoi Mapanda Tolak Clubani, Makoi Hausiki safe way, Aduga Don the police na Fagre, Mahak Mapunsi Super Makoi Mapam the Gilapna set Crabani Hain hierarchy. Don Gium the policing Laktuna, Magi BSB and the Lehoriba Michael Putorklami. Michael Sumapamadu the swore Hondangam the Duna, Yamna Water Lerambadaki Hospital the Pukirami. Tauriba Taudoxing she Ubda, Irin the Tazadaba Magloin Kafli. Matam Kara Hokre, Asumna, Sahi Kun Subna, Apik Paka, Amad Lairaba Matung, Sera, Amukana Mapani Sang Saras the Toklaktuna, Nungaina Himba Pangzare. Masasing Harauna Mapandas Hanasabadu Uraga Momo Noxerami. Asumna, Imung Manung Puna Haraun lading a Matamasi the bike to Undun and Nupa Malaki. Nupa Sia taken Asunate, Seragi boyfriend Chrisni. Chris Amukana Uba Fangzab the Sera, Aduki Matik Nungai hype to Oikre. Makoya ni part Mapana from the Napunsiki over Warikayama Sanadi. Krishna Serada, Mahak Putiba, Pangdabaki the Mak, Mahak Lankre, Hausikshu Mahak Luhungtri, Mahaki Wakal Kau Latri Hain Hierarchy. Matamasida Serana Su, Sanglabasahi Kun Asi, Mahak Sumagi Wakal the Bukandun Laki in Hain Hierarchy. Maduri Krishna, Sahi Kun Gimamanda Mana Seragi the Makleraki helmet to Serada Putoktuna Pirami. Helmet to Ubda Sara, Adukimatic Harauze, Maduragi Makoi ani, Bike Amada Punna Tung Duna Koi Vasat Kibagisin as Ulaga Filamasi, Matanga Swede Lushili. Filamasi, as young Batoki Batodo Amada Yumpam Work Putoki Filamamani. Mayamna Wari as you Pazai can be a gadi, comment the Sweden Hibiramo, like share Amadi, subscribe to Bidamo Highness Omokan and Shinjari.